ꯐꯣꯡꯈꯤꯕ ꯇꯣꯉꯥꯟ-ꯇꯣꯉꯥꯟꯕ ꯄꯥꯎꯆꯦ ꯑꯃꯗꯤ ꯁꯣꯁꯤꯌꯦꯜ ꯃꯤꯗꯤꯌꯥꯗꯒꯤ ꯂꯧꯈꯠꯄ ꯄꯥꯎꯁꯤꯡꯒꯤ ꯑꯞꯗꯦꯠ ꯄꯤꯖꯔꯤ꯫ ꯑꯍꯥꯟꯕꯗ ꯃꯔꯨꯑꯣꯏꯕ ꯄꯥꯎ NACNIM ꯒꯤ ꯀꯦꯗꯔ 3 ꯂꯨꯞ ꯑꯁꯤꯃꯛꯀꯤ ꯀꯦꯗꯔꯁꯤꯡꯅ ꯅꯣꯡꯃꯩꯅ ꯀꯥꯞꯇꯨꯅ ꯍꯥꯠꯈ꯭ꯔꯦ, 2 ꯅꯥꯟꯊꯣꯛꯍꯧꯔꯦ꯫ ꯎꯈ꯭ꯔꯨꯜ ꯍꯦꯗꯀ꯭ꯋꯥꯇꯔꯗ ꯂꯩꯕ ꯋꯨꯡꯇꯥꯡꯀꯨꯜ ꯔꯤꯖꯟꯒꯤ ꯑꯣꯐꯤꯁ ꯃꯤꯌꯥꯝꯅ ꯃꯩ ꯊꯥꯈ꯭ꯔꯦ꯫ ꯈꯅꯔꯣꯛ ꯈꯨꯜꯒꯤ ꯑꯦꯔꯤꯌꯥꯗ ꯐꯨꯅꯥꯜ ꯃꯔꯤꯡ ꯈꯨꯜꯅ ꯅꯤꯌꯝ ꯀꯥꯏꯅ ꯁꯥꯖꯤꯜꯂꯛꯈꯤꯕ ꯄꯟꯊꯣꯡ ꯑꯃꯁꯨꯡ ꯈꯨꯜꯒꯤ ꯒꯦꯠ ꯃꯤꯌꯥꯝꯅ ꯊꯨꯒꯥꯏꯈ꯭ꯔꯦ꯫ ꯃꯤꯇꯣꯞ ꯈꯟꯗꯣꯛꯁꯤ, ꯌꯥꯗ꯭ꯔꯒꯗꯤ ꯑꯉꯝꯕ ꯇꯧꯅꯔꯁꯤ, ꯅꯝꯐꯨ ꯍꯥꯐꯨꯗ ꯁꯦꯟꯁꯁ ꯇꯧꯔꯛꯂꯕꯗꯤ ꯆꯥꯎꯅ ꯃꯨꯛꯅꯕ ꯊꯣꯛꯀꯅꯤ ꯍꯥꯏꯅ ꯋꯥꯔꯅꯤꯡ ꯇꯧꯈ꯭ꯔꯦ꯫ ꯂꯩꯈꯤꯗ꯭ꯔꯕ GPRN ꯒꯤ ꯏꯁꯇꯔꯟ ꯐ꯭ꯂꯦꯡꯀꯤ ꯀꯦꯗꯔ 4ꯅ ꯂꯩꯈꯤꯗꯕꯗ ꯂꯨꯞ ꯑꯁꯤꯅ ꯑꯋꯥꯕ ꯐꯣꯡꯗꯣꯔꯛꯄꯒ ꯂꯣꯏꯅꯅ ꯋꯥꯐꯝ ꯀꯌꯥ ꯊꯝꯂꯛꯂꯤ꯫ ꯁꯦꯟꯇꯔꯅ ꯐꯝꯃꯨ ꯍꯥꯏꯔꯒ ꯐꯝꯕ, ꯃꯩꯇꯩ ꯐꯨꯔꯨꯞ ꯃꯨꯠꯊꯠꯄ ꯉꯝꯒꯗꯕ MLAꯁꯤꯡꯒꯤ ꯃꯔꯛꯇꯒꯤ ꯂꯝꯗꯝ ꯑꯁꯤꯒꯤ ꯆꯤꯞ ꯃꯤꯅꯤꯁꯇꯔ ꯑꯣꯏꯅ ꯍꯥꯞꯄ ꯁꯦꯟꯇꯔ ꯂꯩꯉꯥꯛꯅ ꯄꯥꯝꯃꯤ ꯍꯥꯏꯅ ꯁꯨꯅꯤꯜ ꯀꯔꯥꯝꯅ ꯐꯣꯡꯗꯣꯔꯛꯂꯤ꯫ ꯍꯣꯝ ꯃꯤꯅꯤꯁꯇꯔ ꯒꯣꯕꯤꯟꯗꯥꯁ ꯀꯣꯟꯊꯧꯖꯝꯅ IDPꯁꯤꯡ ꯃꯁꯥ ꯃꯁꯥꯒꯤ ꯃꯌꯨꯝꯗ ꯍꯟꯖꯤꯜꯍꯟꯅꯕꯒꯤ ꯐꯣꯡꯗꯣꯛꯈꯤꯕ ꯋꯥꯐꯝꯁꯤꯡ ꯑꯗꯨ ꯑꯦꯟꯁꯦꯟꯇꯤꯕ ꯑꯣꯏꯕ ꯂꯥꯟꯅ ꯂꯝꯖꯤꯡꯕ ꯋꯥꯐꯝꯅꯤ ꯍꯥꯏꯅ ꯀꯃꯤꯇꯤꯅ ꯐꯣꯡꯗꯣꯔꯛꯂꯤ꯫ ꯌꯨꯅꯥꯏꯇꯦꯗ ꯁ꯭ꯇꯦꯠ ꯑꯣꯐ ꯑꯃꯦꯔꯤꯀꯥꯗ ꯀꯣꯚꯤꯗꯀꯤ ꯑꯅꯧꯕ ꯚꯦꯔꯤꯑꯦꯟꯠ ꯁꯤꯀꯥꯗ ꯁꯟꯗꯣꯔꯛꯄ ꯊꯦꯡꯅꯈ꯭ꯔꯦ꯫ ꯑꯔꯥꯝꯕꯥꯏ ꯇꯦꯡꯒꯣꯜꯒꯤ ꯂꯨꯆꯤꯡꯕ ꯀꯣꯔꯧꯉꯥꯟꯕ ꯈꯨꯃꯟꯒꯤ ꯑꯞꯗꯦꯠꯀ ꯂꯣꯏꯅꯅ ꯄꯥꯔꯂꯤꯌꯥꯃꯦꯟꯠꯇ ꯇ꯭ꯔꯥꯟꯁꯖꯦꯟꯗꯔ ꯄꯔꯁꯟ ꯄ꯭ꯔꯣꯇꯦꯛꯁꯟ ꯑꯣꯐ ꯔꯥꯏꯠ ꯑꯦꯃꯦꯟꯗꯃꯦꯟꯠ 2023 ꯄꯥꯁ ꯇꯧꯈꯤꯕꯒꯤ ꯃꯥꯌꯣꯛꯇ ꯇ꯭ꯔꯥꯟꯁꯖꯦꯟꯗꯔꯁꯤꯡꯅ ꯄ꯭ꯔꯣꯇꯦꯁꯠ ꯔꯦꯂꯤ ꯆꯠꯈ꯭ꯔꯦ꯫ ꯑꯔꯥꯝꯕꯥꯏ ꯌꯨꯅꯤꯠ 19ꯅ ꯔꯦꯁꯀ꯭ꯌꯨ ꯇꯧꯈꯤꯕ ꯁꯥꯑꯣꯝ ꯃꯆꯥ 2 ꯃꯅꯤꯄꯨꯔ ꯖꯨꯂꯣꯖꯤꯀꯦꯜ ꯒꯥꯔꯗꯦꯟꯗ ꯄꯨꯁꯤꯟꯅꯈ꯭ꯔꯦ꯫ BJPꯒꯤ MP 37ꯒꯤ ꯃꯅꯨꯡꯗ MP 18 ꯀ꯭ꯔꯤꯃꯤꯅꯦꯜ ꯀꯦꯁ ꯃꯥꯌꯣꯛꯅꯔꯤ ꯍꯥꯏꯅ ADRꯒꯤ ꯔꯤꯄꯣꯔꯠꯅ ꯐꯣꯡꯗꯣꯔꯛꯂꯤ꯫ ꯁꯦꯟꯁꯁꯀꯤ ꯆꯌꯦꯠꯅꯔꯤꯉꯩꯗ ꯍꯦꯡꯂꯦꯞꯇ ꯃꯈꯣꯏ ꯃꯁꯥꯒꯤ ꯀꯝꯃ꯭ꯌꯨꯅꯤꯇꯤꯁꯤꯡ ꯏꯅꯨꯃꯦꯔꯦꯇꯔ ꯑꯣꯏꯅ ꯍꯥꯞꯆꯤꯜꯂꯝꯕ ꯊꯦꯡꯅꯔꯦ꯫ ꯂꯝꯗꯝ ꯑꯁꯤꯗ ꯃꯤꯌꯥꯝꯒꯤ ꯈꯟꯕ ꯂꯨꯆꯤꯡꯕ ꯂꯩꯔꯝꯕ ꯇꯥꯔꯒꯗꯤ ꯃꯤꯇꯣꯞ ꯈꯟꯗꯣꯛꯄꯒꯤ ꯑꯋꯥꯕ ꯂꯩꯔꯤꯕꯁꯤ ꯂꯩꯔꯝꯂꯣꯏ ꯍꯥꯏꯅ ꯐꯣꯡꯗꯣꯔꯛꯂꯤ꯫ ꯃꯅꯤꯄꯨꯔ ꯍꯥꯏ ꯀꯣꯔꯠꯀꯤ ꯀꯦꯁ 57,065,962 ꯑꯃꯁꯨꯡ ꯗꯤꯁꯇ꯭ꯔꯤꯛ ꯀꯣꯔꯠꯁꯤꯡꯒꯤ ꯀꯦꯁ 59,483,719 ꯗꯤꯖꯤꯇꯦꯂꯥꯏꯖ ꯇꯧꯈ꯭ꯔꯦ꯫ ꯆꯠꯅꯕꯤꯒꯤ ꯋꯥꯡꯃꯗ ꯊꯧꯔꯝ ꯑꯃꯠꯇ ꯇꯧꯕꯤꯔꯛꯀꯅꯨ ꯍꯥꯏꯔꯛꯂꯤ꯫ ꯋꯦꯁ ꯑꯦꯁꯤꯌꯥꯗ ꯂꯩꯕ US ꯏꯖꯔꯦꯜꯒꯤ ꯌꯨꯅꯤꯚꯔꯁꯤꯇꯤꯗ ꯑꯦꯇꯦꯛ ꯆꯠꯊꯔꯒꯅꯤ ꯍꯥꯏꯅ ꯏꯔꯥꯟꯅ ꯂꯥꯎꯊꯣꯛꯈ꯭ꯔꯦ꯫ ꯂꯥꯟꯒ ꯃꯔꯤ ꯂꯩꯅꯅ ꯇꯣꯛꯉꯥꯗ ꯊꯥꯖꯕ ꯊꯝꯂꯣꯏꯗꯕꯅꯤ ꯍꯥꯏꯅ PM ꯅꯔꯦꯟꯗ꯭ꯔ ꯃꯣꯗꯤꯅ ꯐꯣꯡꯗꯣꯛꯈ꯭ꯔꯦ꯫ ꯃꯥꯂꯦꯝꯒꯤ ꯑꯣꯏꯅ ꯄꯥꯎꯃꯤ 330 ꯍꯧꯖꯤꯛ ꯖꯦꯜꯗ ꯂꯩꯔꯤ ꯍꯥꯏꯅ ꯐꯣꯡꯗꯣꯔꯛꯂꯤ꯫ ꯑꯗꯣꯝꯅ ꯍꯧꯖꯤꯛ ꯌꯦꯡꯕꯤꯔꯤꯕ ꯆꯦꯅꯦꯜ ꯑꯁꯤ ꯀꯪꯂꯩ ꯄꯥꯎꯊꯥꯡ ꯌꯨꯇ꯭ꯌꯨꯕ ꯆꯦꯅꯦꯜꯅꯤ꯫ ꯆꯦꯅꯦꯜ ꯑꯁꯤꯗ ꯏꯔꯝꯗꯝ ꯑꯃꯗꯤ ꯃꯄꯥꯟ ꯂꯝꯒꯤ ꯃꯔꯨꯑꯣꯏꯕ ꯄꯥꯎꯁꯤꯡꯒꯤ ꯑꯞꯗꯦꯠ ꯇꯥꯕ ꯑꯃꯗꯤ ꯌꯦꯡꯕ ꯐꯪꯕꯤꯒꯅꯤ꯫ ꯆꯦꯅꯦꯜ ꯑꯁꯤꯅ ꯄꯥꯎ ꯑꯞꯂꯣꯗ ꯇꯧꯔꯛꯄ ꯃꯇꯝꯗ ꯑꯗꯣꯝꯒꯤ ꯗꯤꯚꯥꯏꯁꯇ ꯅꯣꯇꯤꯐꯤꯀꯦꯁꯟ ꯎꯕ ꯐꯪꯕꯤꯅꯕ ꯑꯃꯗꯤ ꯆꯦꯅꯦꯜ ꯑꯁꯤꯕꯨ ꯄꯨꯛꯅꯤꯡ ꯊꯧꯒꯠꯄꯤꯕ ꯑꯣꯏꯅ ꯁꯨꯡꯁꯣꯏ ꯁꯣꯏꯗꯅ ꯁꯕꯁꯀ꯭ꯔꯥꯏꯕ ꯇꯧꯕꯤꯗꯨꯅ ꯕꯦꯜ ꯑꯥꯏꯀꯣꯟ ꯅꯝꯕꯤꯌꯨ ꯍꯥꯏꯖꯕꯒ ꯂꯣꯏꯅꯅ ꯍꯧꯖꯤꯛ ꯄꯥꯎꯁꯤꯡ ꯑꯃꯨꯛ ꯁꯟꯗꯣꯛꯅ ꯄꯤꯖꯔꯤ꯫ ꯀꯥꯝꯖꯣꯡ ꯗꯤꯁꯇ꯭ꯔꯤꯛꯀꯤ ꯍꯣꯡꯕꯩ ꯚꯤꯂꯦꯖ ꯖꯪꯁꯟꯗ ꯉꯔꯥꯡ ꯅꯨꯃꯤꯗꯥꯡ ꯑꯊꯦꯡꯕꯗ ꯅꯦꯁꯅꯦꯜ ꯁꯣꯁꯤꯌꯦꯂꯤꯁꯠ ꯀꯥꯎꯟꯁꯤꯜ ꯑꯣꯐ ꯅꯥꯒꯥꯂꯤꯝ ꯏꯁꯇꯔꯟ ꯐ꯭ꯂꯦꯡꯀꯤ ꯀꯦꯗꯔ 4 ꯅꯣꯡꯃꯩꯅ ꯀꯥꯞꯇꯨꯅ ꯍꯥꯠꯈ꯭ꯔꯦ꯫ ꯃꯤꯍꯥꯠ ꯑꯗꯨ ꯂꯨꯞ ꯑꯁꯤꯒꯤ ꯃꯀꯣꯛ ꯊꯣꯡꯕ ꯂꯨꯆꯤꯡꯕꯁꯤꯡꯒꯤ ꯌꯥꯊꯪ ꯃꯇꯨꯡ ꯏꯟꯅ ꯆꯠꯊꯈꯤꯕꯅꯤ ꯍꯥꯏꯅ NACN GPRNꯅ ꯃꯔꯥꯜ ꯁꯤꯔꯛꯂꯤ꯫ ꯂꯩꯈꯤꯗ꯭ꯔꯕꯁꯤꯡ ꯑꯗꯨꯗꯤ ꯃꯦꯖꯔ ꯁꯣꯄꯤꯄꯦꯝ ꯐꯣꯡꯁꯣꯞ, ꯁꯔꯖꯟ ꯃꯦꯖꯔ ꯚꯥꯏꯔꯦꯕꯥꯁꯥ, ꯁꯔꯖꯟ ꯚꯥꯟꯂꯦ ꯑꯂꯥꯄꯤꯌꯥ ꯑꯃꯁꯨꯡ ꯁꯔꯖꯟ ꯊꯥꯟꯁꯣꯃꯤ ꯋꯥꯁꯤꯅꯤ꯫ ꯉꯔꯥꯡ ꯅꯨꯃꯤꯗꯥꯡ ꯄꯨꯡ 7 ꯔꯣꯝ ꯇꯥꯕꯗ ꯊꯣꯛꯈꯤꯕ ꯅꯣꯡꯃꯩ ꯀꯥꯞꯄꯒꯤ ꯊꯧꯗꯣꯛ ꯑꯗꯨꯗ ꯀꯦꯗꯔ 2ꯁꯨ ꯅꯥꯟꯊꯣꯛꯂꯒ ꯆꯦꯜꯂꯛꯈꯤ꯫ ꯍꯤꯔꯝ ꯑꯁꯤꯒꯤ ꯃꯇꯥꯡꯗ GPRN ꯏꯁꯇꯔꯟ ꯐ꯭ꯂꯦꯡ ꯅꯥꯒꯥ ꯑꯥꯔꯃꯤꯒꯤ ꯂꯦꯐꯇꯦꯅꯦꯟꯠ ꯖꯦꯅꯔꯦꯜ A. ꯔꯥꯃꯟꯅ ꯊꯥꯗꯣꯔꯛꯄ ꯆꯦꯔꯣꯜ ꯑꯃꯅ ꯍꯥꯏ꯫ ꯍꯣꯡꯕꯩ ꯚꯤꯂꯦꯖ ꯖꯪꯁꯟꯗ 2nd ꯂꯦꯐꯇꯦꯅꯦꯟꯠ ꯃꯥꯊꯧ ꯃꯤꯅ ꯂꯨꯆꯤꯡꯕ ꯀꯥꯡꯕꯨ ꯑꯃꯅ ꯆꯠꯊꯈꯤꯕ ꯑꯦꯝꯕꯨꯁꯇꯀꯦꯗꯔ 4 ꯁꯤꯈꯤꯕꯒꯤ ꯊꯧꯗꯣꯛ ꯑꯗꯨꯅ ꯂꯨꯞ ꯑꯁꯤꯕꯨ ꯅꯤꯡꯕ ꯀꯥꯏꯍꯜꯂꯦ꯫ ꯂꯩꯈꯤꯗ꯭ꯔꯕ ꯀꯦꯗꯔ 4 ꯑꯗꯨ ꯖꯦꯅꯔꯦꯜ ꯍꯦꯗꯀ꯭ꯋꯥꯇꯔ, ꯍꯦꯕ꯭ꯔꯣꯟ ꯐꯣꯔꯁ ꯑꯃꯁꯨꯡ ꯑꯇꯩ ꯅꯥꯒꯥ ꯂꯨꯞꯁꯤꯡꯒ ꯂꯣꯏꯅꯅ ꯌꯦꯛꯅꯕꯒ ꯂꯝꯕꯥ ꯄꯥꯅꯕ ꯃꯊꯧ ꯄꯥꯡꯊꯣꯛꯇꯨꯅ ꯂꯩꯈꯤꯕꯅꯤ꯫ ꯌꯦꯛꯅꯕꯅ ꯀꯨꯀꯤꯁꯤꯡꯕꯨ ꯄ꯭ꯔꯣꯛꯁꯤ ꯑꯣꯏꯅ ꯁꯤꯖꯤꯟꯅꯔꯒ ꯄꯥꯡꯊꯣꯔꯛꯄ ꯂꯥꯂꯣꯡꯗ ꯂꯩꯈꯤꯗ꯭ꯔꯕ ꯀꯦꯗꯔꯁꯤꯡ ꯑꯗꯨꯅ ꯅꯥꯒꯥꯒꯤ ꯂꯝ ꯉꯥꯛ-ꯁꯦꯟꯅꯕ ꯊꯧꯗꯥꯡ ꯂꯧꯗꯨꯅ ꯂꯥꯛꯈꯤꯕ ꯉꯥꯛꯇꯅꯤ꯫ ꯃꯊꯧ ꯄꯥꯡꯊꯣꯛꯂꯤꯕ ꯀꯦꯗꯔꯁꯤꯡ ꯑꯗꯨꯅ ꯉꯔꯥꯡ ꯅꯨꯃꯤꯗꯥꯡ ꯄꯨꯡ 9:30 ꯔꯣꯝ ꯇꯥꯕꯗ ꯏꯟꯗꯣ-ꯃ꯭ꯌꯥꯟꯃꯥꯔ ꯕꯣꯔꯗꯔꯗ ꯎꯃꯪꯗꯒꯤ ꯎ ꯌꯥꯟꯊꯠꯂꯤꯕ ꯑꯃꯗꯤ ꯑꯇꯩ ꯑꯔꯥꯟꯕ ꯃꯑꯣꯡꯗ ꯂꯂꯣꯟ ꯏꯇꯤꯛ ꯆꯠꯊꯔꯤꯕꯁꯤꯡ ꯊꯤꯡꯅꯕ ꯍꯣꯡꯕꯩ ꯚꯤꯂꯦꯖ ꯐꯥꯎꯔꯒ ꯀꯥꯁꯣꯝ ꯈꯨꯜꯂꯦꯟꯗ ꯆꯠꯈꯤꯕꯅꯤ꯫ ꯂꯝꯕꯤꯗ ꯃꯈꯣꯏꯅ 2nd ꯂꯦꯐꯇꯦꯅꯦꯟꯠ ꯁ꯭ꯇꯦꯂꯤꯟꯒ ꯊꯦꯡꯅꯗꯨꯅ ꯌꯦꯛꯅꯕꯒ ꯄꯨꯟꯅ ꯂꯝꯕꯥ ꯄꯥꯅꯕꯒꯤ ꯃꯇꯥꯡꯗ ꯀꯨꯞꯅ ꯈꯟꯅ ꯅꯩꯅꯈꯤ꯫ ꯃꯇꯨꯡ ꯇꯥꯔꯛꯄꯗ ꯀꯦꯗꯔꯁꯤꯡ ꯑꯗꯨ ꯀꯥꯁꯣꯝ ꯈꯨꯜꯂꯦꯟꯗꯒꯤ ꯍꯜꯂꯛꯄꯗ ꯁꯤ ꯍꯥꯏ ꯈꯨꯅꯧ ꯚꯤꯂꯦꯖꯀꯤ ꯃꯄꯥꯗ 2nd ꯂꯦꯐꯇꯦꯅꯦꯟꯠ ꯃꯦꯊꯥꯃꯤꯅ ꯅꯨꯃꯤꯗꯥꯡ ꯄꯨꯡ 7 ꯇꯥꯕꯗ ꯍꯣꯡꯕꯩ ꯚꯤꯂꯦꯖ ꯖꯪꯁꯟ ꯃꯄꯥꯗ ꯈꯥꯝꯈꯤ꯫ ꯃꯈꯣꯏꯒꯤ ꯃꯔꯛꯇꯒꯤ ꯃꯤꯑꯣꯏ ꯈꯔꯅ ꯃꯈꯣꯏ ꯃꯁꯦꯜ ꯑꯃꯠꯇꯅꯤ, ꯃꯈꯥ ꯇꯥꯅ ꯆꯠꯍꯟꯈꯣ ꯍꯥꯏꯔꯛꯄ ꯌꯥꯎꯈꯤ ꯑꯗꯨꯕꯨ 2nd ꯂꯦꯐꯇꯦꯅꯦꯟꯠ ꯃꯥꯊꯥꯃꯤꯅꯗꯤ ꯍꯥꯠꯂꯣ ꯍꯥꯏꯅ ꯑꯣꯔꯗꯔ ꯇꯧꯈꯤꯕꯗꯨ ꯃꯈꯣꯏꯅꯤ ꯍꯥꯏꯅ ꯐꯣꯡꯗꯣꯛꯈꯤ꯫ ꯃꯇꯧ ꯑꯁꯨꯝꯅ ꯀꯦꯗꯔ 4 ꯑꯗꯨꯕꯨ ꯃꯤꯅꯨꯡꯁꯤ ꯌꯥꯎꯗꯅ ꯃꯐꯝ ꯑꯗꯨꯃꯛꯇꯗ ꯍꯥꯠꯈꯤꯕꯅꯤ꯫ ꯑꯗꯨꯕꯨ ꯂꯥꯏꯕꯛ ꯊꯤꯕꯗꯒꯤ ꯀꯦꯗꯔ 2 ꯅꯥꯟꯊꯣꯛꯇꯨꯅ ꯆꯦꯜꯂꯛꯈꯤ꯫ ꯑꯁꯤꯒꯨꯝꯕ ꯃꯈꯜꯒꯤ ꯊꯧꯑꯣꯡ ꯑꯁꯤ 2nd ꯂꯦꯐꯇꯦꯅꯦꯟꯠ ꯑꯃꯒꯤ ꯑꯣꯔꯗꯔ ꯃꯇꯨꯡ ꯏꯟꯅ ꯄꯥꯡꯊꯣꯛꯐꯝ
ngampham thokte collective leadership natraga khwaidagi awangba thaki pirakpa yathang matung inna chathakiba thongni khangba ngamle amaromda GPRN general headquarters tagi thadorokpa cherol amana hai Hongbei village tangarang mathongna faraba lanmi laikidabagi thong adu ningba kainingai ni miyoi sing adu kaptuna hatnaba general headquarters tagi yathang pi khiba laite lebaki luraba tanpham singda naga fraction natraga group amata khut thanaba khangan khibasu laite laibak thiba thodok adu matau kamdona thokibanu haiba chapchana khangdoknaba investigation chathaba hore hairikli cherak asida NACN gi kedar mari hatkibaga mari lenana ukrul district ta khoisaunaraba miyamna wungtangkon region gi office mai thadokre hairi Imphal East ki Kairao Kendra ki manung channa leiba Khanarok khulgi lamda Phunal Maring khulgi kangbu singna lam khopchinduna ain kaina sajilakiba panthong amasung gate ngarang khosaunaraba miyamna thudekre Khanarok khulgi lamda Phunal Maringi kangbuna ain kaina makoigi khuldagi kilometer ani ahum rom kumtharaklaga khulgi gate sajinkiba amadi Maring phurupki oina sahigi oina pangthokpa panthong sajinkiba asina maram oiraga sahi karagi mamangdagi yenaduna lakibane adubu ing kumjal singani kulumdoi me ahumdagi thoklakiba kangluki irang maram oiraga matam khara nemtharuraba tungda ngarang forest department gi official sing yauna admission chathanaba khonabada department gi maikeidagi nakhoi masel yana ba losillo haibagi mawongda thabak torokpadagi khosaunaraba miyamna gate amasung panthong adu thudekibani thodok asigi matangda Khanarok Desan Club ki secretary Samurai Latpam Abung Saramana phongdokhibada mafam aduda sariba Phunal Maringi gate asi mafam adugi khulgi jagadagi kilometer ahum rom kumtharaga sabane Khanarok khulgi maikeidagidi makoina sariba gate adu khulgi lambi taknaba oina sabani khanna kari amata tawdana hanadagi lakibani adubu haukiba sahi ani ahum rongi mamangdagi gate adugi maya nagna Maring khulgi oina sahigi oina pangthokpa panthong sajinduna u thajilakpana singba thawong kaya chataduna mafam adu Phunal Maringi khul oina loksinaba honarakpadagi wathok asi lakibani Phunal Maring khul asi yamna kuidriba khul amani adubu Khanarok hairiba khul asidi ngasidagi sahi chamangagi mamangdagi hauna lairakiba khul amani makoina gate amasung panthong sariba mafam asisu forest ki area ni Phunal Maring khulgi kangbuna Khanarok khulgi lam khopchinaba honarakliba thong asigi mayokta haukiba sahi lisingani kulumdoi matamda Khanarok khulgi maikeidagi matam adugi Imphal East district ki DC Dainada wakatuna Phunal Maringi khulgi kangbuna ain kaina lam khopchiliba sing adu survey tawbiduna adviction tawnaba taksinba laikhrabani loinana forest department ki kangbu singnasu adviction tawnabagi thorang pumba loiramlabani adubu lisingani kulumdoi me ahumdagi thoklakiba irang asina maram oiraga hairiba survey amasung adviction adu pangthoktana lakibani Mitop khandok triphawa census tawba yaroi lengakna census tawnaba honaraklabadi miyamga loinana akanba mongda muknaba thokani haina just and fair delimitation JFD gi convener Jitendra Ningomana phongdokre wafamasi Imphal East ki yangyangpokpi kaithela pangthokiba census ki matangda miyamgi oiba khana nainabagi mifamda phongdokibani campaign for just and fair delimitation amadi yangyangpokpi lamjing nupi lupka puna khusamnaraga pangthokiba thorom aduda yangyangpokpi village committee chairman E Shyamkumar Wongyagi chairman John Hangyo amasung Yanggangpokpi village committee advisor K Dhananjoyna athoiba mitunglen sing oiki tongan ba purup singi miyoi kayana saruk yakiba Mifam aduda Jitendra Ningomana makha taraduna hai hojik lediba Manipur gi phiba masida government of India na census tawnarba thorangliba asi mitop sing hana masak khangdoklaba matungda census pangthokadabani mapaldagi narolda changlakiba mitop sing mikok thibada yaukhiba tarabadi yelomi singi tungda akaiba kaya ohelakani adubu masida census tawbagi mayokta leite hana mitop khandoktuna NRC natraga masiga manaba makal ama puthokadabani karigumba India lengangna ngammi haibagi matagum Manipurda census tawraklabadi miyamgi achouba akanba iho mayoknagani haiba wafamsingsu phongdoknaki NSCN-IM की केदर सिंगनी चिंगनब सिंगना ngarang numidang nomaina kaptuna hatkraba GPRN ki Eastern Flank ki naga army mari hatkibaduga mari lainana GPRN Eastern Flank ki naga army ki laikidraba केदर mari gi mapamda lobasina awaba phongdorakli loinana makoina thawai thakibadu lemna mangloi haina lupasina phongdorakpaga loinana GPRN Eastern Flank ki केदर mari hatkiba adu NSCN-IM ki makok thongba singna order pirakpadagi hatkibani haina khangba ngamle hairakli thododugi matangda GP
GPRN Eastern Flank na thadorok chirol amana hai ngarang gi thodo aduga mari lenana Government of People's Republic of Nagalim Flank Naga Army gi Lieutenant General ni haiba A Raman Kouba mioi amagi matung innadi NSCN GPRN thokiba statement tangkol Naga long gi presidential address amasung TNL da thokpa press statement singi matung inna lupasigi keder sing mathau pangthokpa hobani makhoi Philipti General Headquarter Hebron gi force amadi atai naga gi lupsinga amatu oina kuki singbu proxy oina sizinariba yeknaba singa thengnanaba leibani haiba wafam singsu phongdokhi Census tawbagi matam asi lamdam asigi oina matam khara yaithok pinaba hajariba asida namduna census tawraklabadi siba naba kidana census thingbagi mayokda achouba iho ama haunaba sem saduna leiri maitei phurup muthatpa ngamgadaba center na phammu hairaga phamba MLA singi maraktagi lamdam asigi chief minister oina hapa center lengak na pami Center na pirakpa yathang indana miyamgi yaifanaba khanba ngamba lusingba ama lamdam asida leiramba tarabadi mitop khandokpagi awaba asi leiramloi haina campaign for just and fair delimitation gi finance secretary Sunil Karamna phongdokre Manipur lengangna state asida census ki thabak pangthorokpa tarabadi miyamna kari thodang logadagi haibagi matangda tangkhum awang leikai Kalika Lairembi Sangleda Pangtokiba Mipamga Mari Lenana Wafamasi Mahana Pongtokibani Sunil Karamna Makhatana Hai Lamdamasidi Mitop Sing Kandok Lobatung that census to view Haina Miamna Laurabasu Lengak Asina Tabidri Miamgi Wakat Taba Pamdraba Lengak Asigi Matakta Akan Bakongjang Junction Bibasi JFD gi Lengraba Pandamni Niam Kaina census to give Tarabadi Tare Kanduna MLA Singda Hajaba Yaba Hajarabasu Tabi Bagi Mahuta Census Taunanaba Taurangdum Taurokliba Asina Takpadi Lusingba Sing Asina Miyangi Mayokta Lepi Haina Takpani Mahana Makatana Center Lengangna Chanarakpa Lila Kayada Aikogi Lusingba Sing Asina Yengduna Lady Loinana Lengak Asina Taurang Tauriba Special Intensive Revision Tauraba Matung Census Taugani Haina Khaliba Asi Yaningde SIR na mitop sing khandokpa ngamloi SIR da khandokraba mitop kaya census tawbada yaukiduna India gi citizen ama oiba yai haibasi lengak asina khangdabugum tawri haina phongdokli The Internally Displaced Person Welfare Committee Churachandpurna Home Minister Govindas Konthokjamna Displaced Family Sing Masa Masagi Mayum Mayumda Hanjil Hannabagi Phongdokkiba Wafam Sing Yaningdaba Phongdokladuna Minister gi Wafam Sing adu intensive oiba lana lamjingba Wafam Singni hairi committee sina thadokpa chirolna hai Minister Govindas na Phongdokkiba Wafam irangna maram oiraga hojik relief camp singda leiriba displaced family sing mayum mayumda hanjil hanba yana leire hairi basi hojik IDP singna Riba Pimam Sing Asiga Yamna Chana daba Wafam Amani Haina Committee na Thamli Wacherol Asina Makatana Hai Hausi Government Asina IDP Sing Mayum Mayumda Anjalana ba Paikat Liba Khongthang Sing Asi Inclusivity amasung transparency laite maramdi government na semkiba state and district level resettlement and rehabilitation committee sing asida IDP loop singi representative yaukide maram asina irang asina khwaidagi hena sogalaba IDP singbu miraiduna decision making asida yahondabani haina lowi haide cherol asina amuka phongdokli government asina paikatliba rehabilitation measurement sing asida nungnangba phongdokladuna committee asina hai Pradhan Mantri Awas Yojana Gramingi Makada IDP family singda mayum makai sanaba piriba lupa lakh ahumgi senpham asi matik chade piriba senpham asina hojiki matamda safe oina leinaba yum sabada wana thokani government na lokolagliba khongthang asi serious policy gap ni hairaduna government na paikalagliba relief vision sing asida irang asina IDP ohelaba relief camp singda Laitaba IDP lising marigi su pigedaba sakthung sing yaudri hairi chirolsina aroibada hai fair compensation and transparency in inclusive rehabilitation and resettlement lisingani tarahongdoi makada atai state singda community amasung Kashmiri Pandit singda pikiba compensation adugumna Manipur ge IDP singda su pifam thui haina phongdoki Malemgi mafam ayambada COVID-19 ge laichat laksinba ngamkrabasu anoba burial makal ama United States amadi malemgi mafam kharada sandorokpa thengnare sikada haina su khangnaba BA 3.0 koba COVID ki anoba burial asi lamkoiba miyoi singi sample test tawbada thengnarakibani
mamangda amukta thengnakidriba anoba viral asigi maramda scientist singna kopna thijinaba honari virus asina miyoibagi cell manungda changkraga amang ata thokalakpagi kudam thengnaba ngamle viral asigi sub viral makal kharasu lairamba yai haina singnaba pokli nongna thengnarakliba virus asibu sikada haina mingthongibagi maru oiba maramdi matam sangna hakchangi cell manungda tumina lotuna leiba ngambagi matik mayai cheli haibagi damaktani hakchang manungda changkraba matungda matam sangna tumina leiraga tapna layong uthorai virus asigi maru oiba layong singdi mamangda miyamna thengnakraba covid ki tongan ba stage singa adumak manari manadaba amatang haiba tarabadi ka henba mongda khanau nabagi matangdani maru oiba layong singdi lokhuba layo hoba hakchang chokthaba isa thindokpa kokchikpa naton mahi chenba manam natraga mahau khangba ngamdaba oningba oba amasung khong hamthaba loinana ningsasor chaningtana honba ngamdaba haibasing asini anoba viral asina mamangda thengnakiba viral singdagi thoidokna khudong thiningai oibagi khudam phangba ngamdrabasu health authority singna anoba viral asigi mathakta yamna kupna thijinba hokre khwaidigi ihan hanba oina Chikada hariba viral asi kumja lising ani kunmari gi November da South Africa gi mafam amada ihan hana thengnakhibani madugi matung tarakpada malemgi atai atopa lebak kunga humdoi dasu thengnare Europe ki oinasu Denmark Germany amadi Netherlands na chingba mafam singda laisat asi sandorakpa thengnaki haujingmaki oinadi anoba viral asi khwaidagi khongjel yangna sandokpa mafam United States na oiri anoba viral asi thengnakraba state singdi California, Florida, New York, Texas, New Jersey, Illinois, Pennsylvania, Virginia amasung atai state kharadani hairi India gi oinadi hojik phawbada sikada viral sandorakpagi confirm tawba report amata laitri adum oinamak khongjel yangna sandorakpa ngambagi matik mayai leiba maramna India gi oinasu health authority singna mikup nahum singna leinabaga mari leinana mapanda chatluba miyoi singda akhanaba miyeng changba haure hana puthokraba viral singna covid ki anoba viral asi ngakthokpa ngamgadra haibo wahang ama maikei kayadagi hangnarakli hojikmaki oina sikada gi akhanaba vaccine amata puthokpa leitri adum oinamak World Health Organization yauna tongan ba global health body singna su hojik leiriba vaccine sing asina akaknaba changda covid ki anoba viral asi ngakthokpa ngamgani haina mat oinadi pinari Makatarko pauda arambai tingolgi luchingba koronganba khumanna social media da asumna update piri aikoina ngallingai matamdagi hauna core issue si NRC haiduna lawba matamdana amuk toiba adugi mini adagi mini haiduna tawraga leiri mairau henjalaklaga wakhal tarakpa oi tawradana munna khansi tungi sana yengsi ngahak yaroi haina phongdokli Thasigi tarahumnoida Lok Sabha da pass tawkiba Transgender Person Protection of Right Amendment Bill lisingani kuntaruki mayokta transgender ki leiriba tongan ba association kayana yaningdaba phongdoktuna DM College mamangda leiriba mau kaithelda protest rally chatkre loinana Imphal Dimapur lambi gi sarukta leiriba Imphal Art College phawba rally ama chatlaba matungda Kaisampa lemajam laikai community hall da wakat mifam ama chathakre protest aduda nupi manbi gi hak pibiu NALSA gi judgment handokpiyu Trans Amendment Bill withdraw tau haiba kholau kayasu lauki khongjang aduga mari leinana All Manipur Nupi Manbi Association gi secretary Santa Khuraina phongdokhibada handak BJP lengakna Lok Sabha da transgender ga mari leinaba puthokiba bill adu yaningde lamdamasida leiriba nupa manbi amasung nupi manbi sing asi khunai asiga matam sangna leminaraklaba kangbu singni bill adu lamdamasida leiriba nupa manbi amasung nupi manbi singi right khongauna bane hairiba bill adu athubada withdraw tawgadabani hiramasigi matangda mamangdasu Congress ki luchingba Rahul Gandhi amasung Priyanka Gandhi dasu taksinba laikre Lok Sabha gi MP Bimol dasu masigi matangda wari sanakare makhoigi maikeidagi su positive response pirakhiba lei karigumba BJP government ki maikeidagi parliament ta puthokliba bill asi withdraw tawdaba tarabadi Supreme Court ta wakatlagani haina phongdoki khongjang aduga mari leinana All Manipur Nupi Manbi Association Empowering Transability amasung All Transmen Association Manipurna punna thadokpa chirul amana haribana thasigi tarahumdoida parliament Union Minister for Social Justice and Empowerment
Birendra Kumarna Transgender Person Protection of Right Amendment Bill 2016 puthokhiba amasung House animakna pass tawkhiba adu akanba mongda condemn tawi lamdam asida leiriba transgender community organization singna bill asi yaningde bill asi makhoibu hantana yengba amadi transgender sing maru oina North East ki indigenous community singi dignity amasung identity da akiba pibani amendment bill adu Supreme Court na ing kumjal singani tara marida NALSA versus Union of India ga mari lainana pikhiba judgment adubu hantana yengmani loinana North East ki indigenous transgender identity singbu recognize tawdaba asi hakchinna lawi government na recognize tawdrabasu indigenous nubi manbi amasung nupa manba community singi oina ngasi phawba leiri loinana makhoigi identity amasung right ki damak chapchana thengnagani hairi Arambai Tengol Unit Tara Nipalgi Tengol Loisingna Kanbirakiba Chaw Macha Ani Ngarang Iroi Sembada Leiba Manipur Zoological Garden gi authority singda kuchinakre Chaw Macha Ani adubu rescue tawbada achawba thawdang laukiba social activist Kharson Thawdamna Chawm kuchinaba aduga mari lenana phongdokpada Ching amadi tampaki lonaba mafam amada lamlaki sa useki lalol itik tawba kangbu ama leire haiba paw ama phangbadagi Arambai Tengol Unit Tara Nipalgi team ama chatkhi maduda Chaw Macha Ani adu sel khara piramlaga puraga lakhibani lamlaki sa usek sing phaba punba amadi hatokpuiba haibasi lonasu yadaba amani asigumba thabak asi tungda amuk ana tawbiganu haina mahakna phongdoki Chawom sinaba aduga mari lenana Manipur Zoological Garden gi veterinary Dr. L Sharat Chandra na hai lamlaki sa haibasi aikhoigi ecological system da maru oiribani makoibu phaba natraga hatlabaga chaba haibasi wildlife protection act 1983 na yade kanagumba miyoi singna lamlaki sa usik sing phaba amadi hatpan singba thengnarabadi wildlife protection act 1983 gi makhada penalty oina sahi ahumdagi taret phawba kaisum sangda thamba yai Manipur Zoological Garden da sinarakliba Chaw Macha Ani asi pikliba maramna machinjak chabasu haikhiroi maram aduna quarantine tawduna tha mari manga sangom pithaklaga thamgani Arambai Tengol Unit Tara Nipalgi Tengol Loisingna Chaw Macha asibu rescue tawraktuna Manipur Zoological Garden gi authority da sinarakpagi damak hainingai leitana thagatli haina su phongdokhi Association for Democratic Reforms na phongdokpa report amagi matung inna Rajya Sabha da BJP gi MP Mariputra mapan gi manungda kundaret tongan tongan ba criminal case mayoknari hairi apunba MP chani kun mapan gi manungda MP humbudra humdoina criminal case sing mayoknari hariba case sing adugi manungda mi hatpa nupi gi mayokta sathaba crime amasung mi hatnaba honarubagi case sing yauri party gi oina yengnabada case masing khwaidagi yamna mayoknaba party asi BJP na oiri Party asigi MP Mariputra mapangi manungda kun taret criminal case sing mayoknari Congress ki oina MP kunipal gi manungda taranithoi Trinamool Congress ki oina tarahumdu gi manungda mari AAP gi oina tara gi manungda mari CPI M gi oina MP ahum gi manungda BRS ki MP ahumsu criminal gi case sing mayoknari ADR gi report asigi matung inna kuntrama thoidi Beliner ne sangchatta MP Singh asigi maral mathum lupa karor chama kungi point humpumapal oiri khwaidagi inak khunba Dr. Pina BRS ki MP Bandi Patha Sarina oiri mahaki apunba maral mathum lupa karor lising manga chahumni MLA singi matangda report asin hai Tamil Nadu gi MLA chada humpuni West Bengal gi MLA chada nifutaret Kerala gi chada humbudra tongan ba criminal case sing mayoknari Lamdam asida mitop sing khandoktriba fawba census pangthokpa yaroi haina akanba ihogya changsalingai chairak asida mitop singna namna khundaba Churachandpur district ki Henglep subdivision da census operation lisingani kuntaret ka mari leinana makhoi masagi community gi miyoi sing enumerator amasung supervisor oina appoint tawramle masina census asi kaya yamna chumna pangthokkodoribano haiba achobu wahang ama oire Henglep subdivision gi SDO na thokiba order amagi matung inna Nauna enumerator oina appoint tokraba sing adudi N Litan Primary School gi primary teacher Josh Thamson Naupanglong Primary School gi primary teacher David H Hangzo V Munlai Primary School gi primary teacher Sam Kholian Mawan JBS ki primary teacher Lalun CM Jongsin PS ki primary teacher Biklen Chongsin Upper Primary School ki Assistant Graduate Teacher Jackson
K Gangte Naphau JBS ki primary teacher Heminthang Khongsai Aina primary school ki primary teacher Samithang Saichang UPS ki primary teacher Kamhau Waifei Naijang UPS ki primary teacher Paukholen Songkong JBS ki primary teacher Sokholal Haukif amasung Khanpi UPS ki primary teacher Jangkho Lamni supervisor sing aduna Sothe Monpi JB ki headmaster Aiskipgen Nephau JBS ki headmaster in charge George Mangpilen Santi Junior High School ki headmaster M Gangti amasung Phaibong JBS ki headmaster PK Gangti na singba singni hairi Manipur High Court lariba case record sing screening amasung digitalization tawduna court asida lariba case sing record sing tekta kaidana thamnaba paperless environment ama oinaba amasung case record sing khudakta puthokpa ngamnabagi pandamda case record singi digital transform tawnabagi damak High Court asida case record singi screening amasung digitalization gi comprehensive training program ama pangthokkiba program aduda High Court asigi Justice Aribam Guneshwar Sharma Judge High Court of Manipur gi member computer committee High Court of Manipur gi Ojes Mutum Registrar General High Court Manipur amasung K Nerojit Central Project Coordinator High Court of Manipur na tharomgi mapusing oiduna pangthokhi None district ki Khopum subdivision ki manung chana lairiba ariba khul ama oiriba Gaitang village asida kanagumba kharana loktunaraga khul asigi chanabi gi wangmada meeting pangthokpa amasung thabak thorom amata tawbirakanu haina riangmei khatwang Goitang village ki advisor Dawan Thailun Rengmei na phongdorakli Manipur Press Club Thangjing Hall da pangthokiba paugi mifam amada wafam asi Duwan Thailun Rengmei na phongdokhibani mahana makata na hai khulasida yamna riba khul amani khulasida ek obadagi Riamei Kaikhwang na khundaduna laklaba Riamei Kaikhwangi ayaba yaudana kanaguma miyoi kharana manaraga warep loduna thabak tawbirakanu Goitang village gi ipa ipu singna thambiramba chanabi thugairakpa yaroi khulasigi customary law amadi ipa ipu singi chanabi kaidana khulasing asi phawat leiraklibani khulasigi Riamei Kaikhwangi ayaba yaudana kanagumba kharana khut chingjilaklabadi maduda thorakpa aphaphatagi tekchak makoina pujagadabani tangai phadrabadi aingi mateng loba yai haina phongdorakli Iran gi Islamic Revolutionary Guard Corps na West Asia da lairiba US amasung Israel gi University pumnamakta attack chathaba horagani haina sexual warol pikhre America na handakta Iran gi Academic Institute amadi cultural site singda attack chathagibagi laman khumba oina wafamasi phongdorakpani Iranian state media na thadorakpa warol amada IRGC gi statement amana hai Tehran gi University of Science and Technology yauna Iranian University singda attack chatharakuna mahi tampham loisang singda atamnana target tawrakhiba America gi thong adu akanma mongda condemn tawpam thoi Iranian University da attack chathakhibagi laman khumba oina West Asia da leiba US amasung Israel gi University pumnamakta IRGC na akanba attack chatharagani cherak asida Yemen gi Houthi rebels singna Iran gi michangda lan yaurokpaga loinana Red Sea da jahaz chathok chasin tawbada athingba thamlagani haina lauthokre India da lariba miyamna West Asia gi langa mari lainana tonga da thajaba thamloidabani haina lebak asigi Prime Minister Narendra Modi na phongdokre chama 32 suba man ki barta wangang bada Prime Minister na haiki West Asia gi lana sina maram oiraga India da su asoba chaitheng ama phangli yumlona ba lebak singda thabak tawduna lariba India macha sing hondorokna ba khanaba tawrang kaya lokhatli maruaina Gulf lebak singdagi Indian pumna ma khondorakna ba honabada mari laina ba lebak singna angamba thakta mateng pangli hojik lan kana songnariba mafam asi energy supply tawbada maru oiba tawdang loduna lakhiba maramna malemgi tongan mafam singda petrol amasung diesel phangdabagi wathok mayoknare COVID-19 ge laichatna maram oiraga malem pumba awaba nangan karba tungda West Asia gi asigumlaba lal asina amuk anowa chaitheng ama pirakli haina phongdokhi Makatarko pauda mamang thagi December tha pawada malemgi oina mathau toriba paumi chahum kontra jail da fajinduna thamli haina committee to protect journalists na phongdokre China gi oina December ama pawada paumi yangai Myanmar gi na paumi kontra amasung Palestinian journalist kunmapan fajinduna thamli haina CPA gi report asina phongdokli paumi singna mathau pangthokpada khwaidagi khudongthingai oiba lebak singge manungda India su yauri haina report asina phongdokli